Manipur Women's Football Team na West Bengal bu maithiba piduna kunmapan lak suba Senior Women's National Football Championship for Rajmata Jijabai Trophy ke final changbangamle. Handak kesiga tharaga Manipur na final changbangamba kuntaret lak subani championship asige ngasige Ayukta Sanakiba Ahanba semi-final match ta Manipur na West Bengal bu panjal ahum sinoda maithiba piduna final changbangam kibani AIFF na sinduna Chhattisgarh gi Naryanpur da laiba Ramkrishna Mission Ashram ground da chathariba championship asigeni suba semi-final match na ngasi nungtil pung ani tabada Haryana amadi Odisha anina lamba tawnaragani Manipur amadi West Bengal anina sanakiba ahanba semi-final match aduda Mai Pakiba Manipur team gi Maikaidage team captain Dangmai Grace na Changkhre humdoi suba minute midfielder and Priyanka na Changkhre mga suba minute amadi defender H Shilkina humfutara mapan suba minute ta mathang sit na panjal amamam chankhi championship asige final match na Haryana amasung Odisha anigi match tagi mai paklakpa team aduga Manipur ga tha sige tangkun humdoi da Tankun humdoi ginungtil pung anita bada Ramkrishna Mission Ashram ground da sanaragani nakalama romda National Football Championship for Santos Trophy English ngani kunmari kunmanga ge Group A ge final round ge Mari Suba League match ta ngasi numidang pung taret makhai tabada Manipur amadi West Bengal ani sanagani